ꯂꯝꯁꯦꯟ ꯇꯨꯔꯩ ꯁꯦꯡꯕꯅ ꯇꯔꯪ ꯅꯣꯡꯈꯣꯡ ꯀꯣꯏꯔꯨꯕ ꯍꯜꯂꯛꯄꯗꯗꯤ ꯃꯥꯗꯤ ꯃꯄꯥꯅꯤ ꯈꯟꯅ ꯈꯨꯔꯝꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯈꯨꯔꯝꯕ ꯑꯣꯛꯇꯦꯅ ꯍꯟꯀꯠꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯄꯥꯗꯤ ꯑꯣꯏꯔꯝꯗꯅ ꯃꯅꯥꯎ ꯏꯕꯨꯡ ꯑꯣꯏꯔꯝꯃꯦ ꯑꯗꯨꯗꯗꯤ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯅ ꯑꯩꯕꯨꯅ ꯇꯔꯪ ꯅꯣꯡꯈꯣꯡ ꯀꯣꯏꯔꯨ ꯊꯥꯗꯣꯛꯑꯒ ꯑꯄꯣꯛꯄ ꯅꯆꯥꯕꯨꯅ ꯐꯝꯕꯥꯜ ꯇꯣꯡꯍꯜꯂꯝꯕꯗꯤ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯃꯅꯥꯎꯕꯨ ꯇꯦꯝꯁꯤꯡꯅꯒꯦ ꯈꯟꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥꯎ ꯑꯕꯦꯝꯃꯁꯤꯡꯅ ꯈꯨꯠꯀ ꯁꯝꯅꯗꯅ ꯀꯣꯏꯁꯟꯗꯅ ꯐꯝꯈꯣꯡ ꯊꯝꯈꯤꯕꯗꯒꯤ ꯄꯥꯈꯪꯕꯕꯨ ꯁꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥꯀꯣꯛ ꯊꯤꯔꯦꯟꯒꯤ ꯄꯨꯌꯥꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯌꯥꯎꯔꯤꯕꯁꯦ ꯑꯩꯈꯣই ꯈꯪꯖꯤꯟꯕ ꯑꯃꯗꯤ ꯇꯝꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯑꯩꯅ ꯁꯅꯥꯃꯍꯤꯅꯤ ꯑꯩꯅ ꯄꯥꯈꯪꯕꯅꯤ ꯑꯩꯅ ꯑꯄꯣꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯤꯇꯩꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣই ꯄꯣꯠꯇꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯌꯨꯝꯖꯥꯎ ꯀꯥ ꯃꯥꯄꯟꯒꯤ ꯑꯃ ꯁꯥꯕꯤꯔꯣ ꯁꯥꯔꯤꯕ ꯌꯨꯝꯖꯥꯎ ꯀꯥ ꯃꯥꯄꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯟꯗꯣꯡ ꯄꯨꯃꯥꯏ ꯂꯦꯞꯇꯅ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯏꯄꯨꯔꯣꯏ ꯄꯣꯛꯄꯅꯤ ꯏꯄꯨꯔꯣꯏ ꯄꯣꯛꯄꯅ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯄꯨꯊꯣꯛꯏ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯏꯄꯨꯔꯣꯏꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯍꯣꯍꯤꯡ ꯂꯥꯠꯂꯒ ꯍꯣꯍꯤꯡꯅꯨꯡꯗ ꯏꯄꯨꯔꯣꯏ ꯄꯣꯛꯄꯅ ꯁꯅꯥꯃꯍꯤ ꯑꯣꯏꯅ ꯍꯨꯝꯅꯤꯁꯨꯕ ꯑꯉꯥꯡ ꯂꯥꯡꯑꯣꯜꯂꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯒꯨꯝꯕ ꯁꯅꯥꯃꯍꯤꯒꯤ ꯁꯟꯗꯣꯡ ꯀꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯀꯩꯍꯣꯡꯕ ꯇꯧꯕ ꯃꯇꯝꯗ ꯑꯄꯣ ꯑꯁꯥ ꯄꯨꯕ ꯍꯥꯏꯕꯁꯦ ꯁꯅꯥꯃꯍꯤ ꯀꯥꯗ ꯊꯤꯟꯖꯜꯂꯒ ꯂꯥꯠꯂꯤꯕꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯣꯠꯁꯦ ꯃꯁꯥ ꯑꯃꯠꯇꯅꯤ ꯑꯄꯣꯛꯄ ꯍꯥꯏ ꯀꯧꯕ ꯁꯅꯥꯏꯔꯦꯟ ꯁꯤꯗꯕꯗꯣ ꯑꯗꯨꯁꯨ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄꯒꯤ ꯂꯥꯡꯑꯣꯟꯅꯤ ꯁꯥꯏꯑꯣꯟꯅꯤ ꯌꯦꯠꯀꯤ ꯁꯈꯥꯏꯅꯤ ꯌꯦꯠꯀꯤ ꯁꯈꯥꯏꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯁꯅꯥꯃꯍꯤ ꯍꯥꯏꯕꯗꯁꯨ ꯏꯄꯨꯔꯣꯏ ꯄꯣꯛꯄꯅ ꯂꯥꯡꯑꯣꯟꯖꯕ ꯄꯅꯥꯏ ꯄꯤꯅꯥꯏꯗꯕ ꯃꯄꯥ ꯃꯃꯥ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯃꯁꯥꯅꯦ ꯃꯁꯥꯒꯤ ꯃꯁꯥ ꯑꯣꯏꯕ ꯂꯥꯏꯗꯨꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯤꯟꯖꯜꯂꯤꯕꯁꯦ ꯄꯣꯛꯄ ꯍꯥꯏꯗꯨ ꯃꯥꯕꯨꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯣꯝꯗ ꯏꯃꯥ ꯂꯩꯃꯔꯦꯟꯅ ꯀꯖꯥꯎ ꯌꯥꯔꯤ ꯃꯆꯥꯕꯨ ꯁꯦꯟꯅꯗꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯎꯔꯦꯞ ꯅꯠꯇ꯭ꯔꯒ ꯎꯄꯤ ꯎꯔꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯨꯝꯕꯤꯔꯦꯟ ꯎꯔꯦꯞ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯂꯣꯟꯗꯅ ꯖꯇ꯭ꯔꯥ ꯄꯥꯕꯒ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯇꯩ ꯑꯃ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯦꯟ ꯎꯔꯦꯞꯁꯤ ꯁꯂꯥꯏꯔꯦꯟ ꯁꯤꯗꯕ ꯁꯣꯔꯥꯔꯦꯟ ꯁꯤꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯕꯝꯅꯤ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯁꯣꯔꯥꯔꯦꯟ ꯁꯤꯗꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯅ ꯄꯥꯔꯤꯕ ꯂꯝꯕꯥ ꯄꯥꯔꯤꯕ ꯎꯗꯣ ꯑꯇꯩ ꯀꯅꯥꯅ ꯄꯥꯕ ꯉꯝꯕ ꯅꯠꯇꯦ ꯂꯥꯏ ꯀꯅꯥꯅ ꯃꯔꯝꯗꯤ ꯄꯥꯈꯪꯕ ꯀꯧꯕ ꯏꯕꯨꯙꯧꯁꯦ ꯃꯄꯥꯒꯤ ꯐꯝꯕꯥꯜ ꯇꯣꯡꯍꯧꯕ ꯉꯝꯕ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯑꯅꯤꯗꯨ ꯄꯥꯗꯅ ꯑꯇꯣꯞꯄ ꯀꯅꯥꯅ ꯂꯝꯕꯥ ꯇꯧꯔꯨꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯅꯤꯁꯤ ꯃꯄꯥꯝ ꯆꯥꯅꯤ ꯑꯗꯨꯒ ꯐꯨꯡꯒꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯁꯅꯥꯃꯍꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯗꯒꯤ ꯍꯥꯏꯗꯣꯔꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯊꯣꯉꯥꯔꯦꯜ ꯑꯈꯩꯕ ꯍꯥꯏꯕꯁꯨ ꯁꯅꯥꯃꯍꯤꯅꯤ ꯑꯗꯨꯒ ꯏꯆꯨꯝ ꯇꯥꯐꯝꯗ ꯂꯩꯔꯤꯕ ꯇꯔꯪ ꯅꯣꯡꯗꯣꯟ ꯐꯥꯎꯔꯤꯕ ꯂꯥꯏ ꯑꯗꯨꯁꯨ ꯁꯅꯥꯃꯍꯤꯅꯤ ꯑꯗꯨꯒ ꯐꯃꯦꯟꯗ ꯐꯛ ꯊꯥꯗꯅ ꯐꯝꯃꯤꯕ ꯂꯥꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔ ꯃꯇꯝꯗꯗꯤ ꯃꯗꯨꯁꯨ ꯑꯄꯣꯛꯄ ꯍꯥꯏꯕ ꯂꯥꯏꯗꯨꯅꯤ ꯃꯥ ꯅꯠꯇꯅ ꯐꯃꯦꯟꯗ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯃꯗ ꯂꯣꯏꯅ ꯆꯜꯂꯕ ꯑꯗꯨꯒꯨꯝꯕ ꯆꯤꯡꯉꯨ ꯂꯥꯏꯐꯝꯁꯤꯡ ꯃꯄꯥ ꯃꯆꯥ ꯃꯅꯥꯎ ꯃꯃꯥ ꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯅꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯀꯟꯁꯦꯞꯇ ꯑꯩꯅ ꯆꯨꯝꯃꯤ ꯃꯥꯅ ꯆꯨꯝꯃꯦꯅ ꯍꯨꯟꯅꯔꯨꯕꯒꯤ ꯃꯊꯧ ꯊꯣꯏꯅ ꯇꯥꯗꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯅꯥꯃꯍꯤ ꯑꯁꯤꯗꯤ
ꯃꯥꯂꯦꯝꯗ ꯍꯧꯔꯤꯕ ꯎꯔꯤ ꯎꯄꯥꯟ ꯄꯨꯝꯅꯃꯛꯁꯨ ꯁꯅꯥꯃꯍꯤ ꯍꯥꯏꯕꯁꯦ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯦ ꯇꯥꯏꯕꯪ ꯃꯤꯁꯨ ꯁꯥꯁꯨ ꯁꯟꯁꯨ ꯑꯆꯠꯄ ꯆꯠꯇꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛ ꯁꯅꯥꯃꯍꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯍꯤꯡꯕ ꯑꯔꯦꯡꯕ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯁꯅꯥꯃꯍꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏ ꯑꯃ ꯍꯔꯥꯎꯕꯗꯁꯨ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯂꯥꯏꯗꯨꯒꯤ ꯁꯨꯃꯥꯡꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯄꯨꯊꯣꯛꯑꯝꯕ ꯌꯥꯏ ꯄꯥꯟꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯍꯔꯥꯎꯔꯝꯕ ꯌꯥꯏ ꯄꯨꯊꯤꯕꯒꯤ ꯁꯨꯃꯥꯡꯗ ꯍꯔꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯃꯗꯥꯏꯔꯦꯝ ꯁꯥ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯁꯅꯥꯃꯍꯤ ꯍꯥꯏꯕꯁꯦ ꯂꯥꯏꯕꯨꯁꯨ ꯍꯤꯡꯍꯜꯂꯤꯕ ꯃꯤꯕꯨꯁꯨ ꯍꯤꯡꯍꯜꯂꯤꯕ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯨꯝꯕꯕꯨꯁꯨ ꯍꯤꯡꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯑꯆꯠꯄ ꯆꯠꯇꯕ ꯄꯨꯝꯅꯃꯛꯀꯤ ꯃꯌꯣꯟ ꯃꯆꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯁꯅꯥꯃꯍꯤ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯃꯅ ꯄꯨꯈꯥ ꯂꯦꯡꯈꯥ ꯊꯥꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡ ꯑꯁꯤꯒꯤ ꯀꯣꯗ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯤꯇꯩ ꯀꯧꯕ ꯏꯔꯨꯞꯁꯦ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯍꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯍꯥꯏꯖꯔꯤ ꯄꯨꯝꯅꯃꯛꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯣꯖꯥꯒꯤ ꯋꯥꯔꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯐꯦꯟꯖꯤꯟꯖꯒꯦ ꯍꯥꯏꯔꯤꯕ ꯃꯄꯥꯔꯤ ꯑꯍꯟ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯡꯈꯩꯕꯨ ꯄꯤꯗꯨꯅ ꯁꯣꯔꯥꯔꯦꯟꯅ ꯁꯩꯊꯥꯔꯛꯄ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯟ ꯏꯄꯥꯒꯤ ꯃꯤꯡꯈꯩ ꯑꯊꯣꯏꯕ ꯄꯤꯔꯒꯦ ꯍꯥꯏꯗꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯏꯕꯨꯡꯉꯣ ꯂꯩꯄꯥꯛ ꯃꯥꯏꯕ ꯈꯨꯔꯥꯏ ꯇꯥꯡꯕ ꯅꯤꯡꯊꯧ ꯃꯥꯏꯕ ꯆꯤꯔꯥꯏ ꯇꯥꯡꯕ ꯃꯄꯥꯕꯨꯁꯨ ꯍꯟꯕꯅꯤ ꯃꯄꯨꯒꯤꯁꯨ ꯃꯊꯛꯅꯤ ꯂꯩꯅꯤꯡꯊꯧ ꯍꯥꯏꯗꯅ ꯁꯣꯔꯥꯔꯦꯟꯅ ꯁꯩꯊꯥꯔꯛꯄ ꯃꯇꯝꯗ ꯃꯄꯥꯔꯤ ꯑꯍꯟ ꯀꯨꯟꯖꯤꯟ ꯇꯨꯊꯣꯛꯄꯅ ꯄꯟꯊꯧ ꯍꯥꯏꯅ ꯈꯣꯏꯔꯝꯃꯒ ꯁꯟꯊꯣꯡ ꯄꯣꯃꯥꯏ ꯂꯦꯞꯈꯤꯕꯒꯤ ꯋꯥꯔꯤ ꯂꯥꯏꯅꯤꯡꯍꯟ ꯏꯕꯨꯡꯉꯣ ꯐꯨꯟꯗ꯭ꯔꯩꯒꯤ ꯁꯥꯀꯣꯛ ꯊꯤꯔꯦꯟꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯃꯄꯥꯔꯤꯒꯤ ꯃꯤꯡꯈꯩ ꯑꯊꯣꯏꯕꯕꯨ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ ꯃꯌꯦꯛ ꯂꯥꯅ ꯂꯩꯔꯤ ꯃꯗꯨꯅ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯁꯣꯔꯥꯔꯦꯟꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯕꯗꯨꯃꯇꯪ ꯑꯣꯖꯥꯅ ꯆꯤꯊꯔꯝꯃꯦ ꯑꯩꯅ ꯃꯦꯟꯈꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯂꯥꯏ ꯂꯣꯏꯅꯕ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯁꯦ ꯇꯥꯏꯕꯪ ꯌꯨꯝꯕꯨꯡ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯂꯥꯅ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯌꯧꯔꯛꯑꯦ ꯉꯥꯏꯕꯗ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯪꯕꯅꯤꯅ ꯀꯣꯛꯈꯨꯝꯒ ꯇꯧꯔꯦ ꯏꯪꯉꯒꯗꯤ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯅ ꯅꯨꯡꯁꯤ ꯎꯆꯤꯋꯥꯗꯒꯤ ꯑꯗꯒꯤ ꯎꯆꯤꯋꯥꯒꯤ ꯏꯅꯥꯎꯁꯤꯅ ꯀꯔꯤ ꯃꯃꯤꯡ ꯑꯅꯤꯜ ꯀꯨꯃꯥꯔ ꯃꯥꯏꯈꯨꯅꯣꯛꯇꯣ ꯑꯗꯒꯤ ꯃꯌꯥꯡꯐꯥꯜꯗꯒꯤꯁꯤꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯄꯤꯕꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅꯤ ꯈꯨꯃꯟꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯍꯥꯛꯇꯛꯇꯗꯤ ꯀꯩꯅꯣꯁꯤ ꯂꯤꯟꯗꯨ ꯀꯣꯟꯅ ꯍꯥꯠꯂꯨ ꯂꯥꯏꯁꯪ ꯀꯣꯟꯅ ꯍꯥꯠꯂꯨ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯃꯌꯥꯡ ꯂꯥꯏꯅꯤꯡꯗꯣ ꯃꯥꯒꯤ ꯃꯌꯥꯡ ꯂꯥꯏꯅꯤꯡꯗꯣ ꯂꯧꯗꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯡ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯝ ꯁꯥꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯅꯤ ꯑꯗꯨꯒ ꯁꯅꯥꯃꯍꯤ ꯂꯥꯏꯁꯦꯟ ꯂꯥꯠꯇꯅ ꯍꯧꯖꯤꯛ ꯆꯍꯤ ꯑꯃꯒꯤ ꯀꯨꯝꯖꯥ ꯏꯔꯥꯠ ꯇꯧꯗꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯁꯅꯥꯃꯍꯤ ꯏꯁꯤꯡ ꯆꯥꯏꯊꯕꯒꯤ ꯊꯧꯔꯝ ꯄꯥꯡꯉꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯦꯁꯕꯨꯛꯇꯁꯨ ꯊꯥꯒꯠꯆꯈꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯑꯗꯨꯒ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯂꯩꯕ ꯁꯥꯒꯩ ꯑꯔꯤꯕꯒꯤ ꯄꯤꯕꯥꯁꯤꯡꯒꯤ ꯂꯨꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯦꯟꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯄꯥꯎꯁꯦ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯍꯥꯏꯔꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯗꯨ ꯐꯦꯁꯕꯨꯛꯇ ꯑꯩ ꯁꯟꯗꯣꯛꯆꯈ꯭ꯔꯕꯅꯤ ꯃꯥꯏꯕ ꯂꯣꯏꯁꯪ ꯃꯥꯏꯕꯤ ꯂꯣꯏꯁꯪ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯨꯝꯂꯥꯏ ꯎꯃꯪꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯤꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛꯅ ꯁꯥꯒꯩ ꯑꯔꯤꯕ ꯄꯤꯕꯥꯁꯤꯡꯅ ꯂꯥꯠꯂꯤꯕ ꯂꯥꯏꯁꯦꯟ ꯑꯁꯦ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨ ꯑꯗꯣ ꯁꯥꯒꯩ ꯄꯤꯕꯥꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯂꯦꯡꯗꯕ ꯈꯨꯕꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕ ꯃꯥꯏ ꯄꯥꯏꯍꯟꯗꯦ ꯄꯥꯏꯍꯜꯂꯣꯏꯗꯕꯅꯤ ꯃꯁꯤ ꯄꯥꯏꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯨ ꯄꯥꯏꯍꯟꯗꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯪꯗꯕꯗ ꯉꯁꯥꯏꯒꯤ ꯁꯅꯥꯃꯍꯤ ꯂꯩꯈꯥ ꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏ ꯏꯀꯧ ꯈꯜꯂꯨꯑꯅ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯍꯦꯛꯇ ꯇꯧꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯟꯗꯣꯛꯈ꯭ꯔꯦ ꯃꯣꯏꯔꯥꯡꯗꯁꯨ ꯑꯃ ꯁꯤꯟꯗꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯐꯪꯉꯦ ꯑꯗꯒꯤ ꯉꯔꯥꯡ ꯑꯩꯍꯥꯛꯅ
ꯀꯩꯅꯣꯗꯁꯨ ꯕꯥꯎꯄꯔꯥꯗ ꯆꯠꯆꯔꯨꯕ ꯃꯇꯝꯗꯁꯨ ꯑꯍꯜ 이ꯕꯨꯡꯉꯣꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯆꯪꯉꯒ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯦꯟ ꯁꯤꯟꯗꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯐꯪꯉꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯀꯔꯤꯝꯇꯒ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯂꯩꯈꯥ ꯇꯥꯔꯦ ꯑꯗꯣ ꯂꯥꯏ ꯏꯀꯧꯈꯠꯂꯨ ꯍꯥꯏꯕꯁꯦ ꯂꯥꯏ ꯏꯀꯧꯕꯗ ꯃꯥꯏꯕꯤꯅ ꯂꯥꯏ ꯂꯧꯈꯠꯄꯗ 이거보다 사나마히 레카타고 꼬꼬는데 말함디 사나마히 레카타고 꼬꼬더버디 레미레 사이프 싱 하이버다 아코기 꼭다 돌아가 보라가 보래 링금다 하버가 보라가 보래 나트라가 레샤비 쾅다서 함네 미파비스 링금다서 함네 마시기 라고 마tam시다 이사이프시 다이렉 보락버가 레카타 한다나 ꯑꯗꯨꯝ ꯍꯩꯒꯗꯕꯅꯦ ꯃꯁꯤ ꯅꯠꯇꯗꯅ ꯂꯩꯕꯥꯛꯇ ꯊꯝꯃꯒ ꯁꯦꯝ ꯁꯥꯗꯅ ꯇꯧꯔꯨꯔꯒꯗꯤ ꯃꯗꯣ ꯂꯩꯈꯥ ꯇꯥꯔꯦ ꯃꯥꯏꯕꯤ ꯃꯔꯐꯨ ꯃꯥꯄꯟꯅ ꯂꯧꯈꯠꯄ ꯂꯩꯈꯥ ꯇꯥꯕ ꯂꯧꯈꯠꯄ ꯀꯣꯛꯄ ꯁꯣꯡꯉꯝ ꯑꯗꯨ ꯂꯥꯛꯄꯗꯁꯨꯅꯦ ꯇꯥꯏ ꯃꯣꯏ ꯇꯧꯔꯒ ꯁꯨꯝ ꯃꯥꯏ ꯂꯝꯕꯤꯗꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯥꯏꯕꯤꯅ ꯍꯦꯛꯇ ꯇꯧꯔꯒ ꯄꯨꯡꯁꯨꯞ ꯁꯨꯞꯄꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯦꯜ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ 이거는 봐요. ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯑꯔꯨꯕ ꯄꯣꯠ ꯑꯣꯏ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯁꯥꯒꯩ ꯑꯔꯤꯕꯒꯤ ꯄꯤꯕꯥꯁꯤꯡꯅ ꯅꯠꯇꯅ ꯂꯥꯏꯊꯧ ꯇꯧꯍꯜꯂꯝꯗ꯭ꯔꯤꯕꯁꯤꯒꯤ ꯅꯨꯡꯂꯣꯟꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯇꯥꯏ ꯃꯁꯤꯒꯤ ꯅꯨꯡꯂꯣꯟꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯂꯨꯒꯦꯕꯨ ꯁꯥꯒꯩꯒꯤ ꯄꯤꯕꯥ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇꯅ ꯂꯥꯏꯊꯧ ꯇꯧꯕ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯑꯗꯨꯒ ꯊꯧꯔꯝ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯏꯄꯥ ꯏꯄꯨ ꯃꯤꯔꯥꯏꯕ ꯇꯥꯏ ꯏꯄꯥ ꯏꯄꯨ ꯍꯦꯛ ꯃꯤꯔꯥꯏꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯌꯥꯊꯪ ꯇꯨꯡꯑꯣꯏꯅꯔꯕꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯃꯌꯦꯡ ꯇꯥꯕ ꯂꯩꯈꯥ ꯇꯥꯕ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯌꯥꯝ ꯐꯕ ꯀꯩꯅꯣꯒꯤ ꯂꯣꯏꯗꯥꯝ ꯄꯣꯏꯅꯨꯒꯤ ꯃꯉꯥꯅꯤꯔ ꯃꯔꯤꯅꯤ ꯄꯥꯟꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒ ꯀꯣꯏꯔꯧ ꯍꯤꯌꯥꯡꯒꯩꯒꯤꯅ 12ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ ꯑꯗꯨꯅ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤꯁꯨ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯊꯅꯝꯃꯤꯕꯁꯤ ꯀꯣꯏꯔꯧ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯆꯟꯕꯗ ꯆꯩꯔꯥꯎꯔꯝꯕꯒꯤ ꯈꯨꯗꯝ ꯐꯪꯉꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯏꯆꯦꯜꯅꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯆꯦꯜ ꯑꯁꯤ ꯃꯥꯂꯦꯝ ꯂꯩꯀꯣꯏꯄꯨꯡ ꯃꯥꯂꯦꯝ ꯂꯩꯃ ꯑꯁꯤꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯕꯗꯨ ꯑꯗꯨꯒꯤ ꯈꯨꯀꯣꯏ ꯊꯨꯡꯕ ꯅꯨꯃꯤꯠꯀꯤ ꯑꯃ ꯍꯥꯏꯗꯅ ꯍꯧꯕ ꯅꯨꯃꯤꯠꯇꯣ ꯃꯗꯨꯕꯨ ꯀꯣꯏꯔꯧ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯆꯟꯕ ꯍꯥꯏꯗꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯂꯥꯏꯅꯤꯡꯍꯟꯒꯤ ꯑꯩꯒꯤ ꯋꯥꯔꯦꯡꯗ ꯂꯨꯍꯣꯡꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯊꯥꯁꯤ ꯄꯨꯛꯅ ꯈꯣꯏꯔꯝꯕ ꯍꯥꯏꯕꯗꯣ ꯃꯥꯡꯈ꯭ꯔ ꯃꯥꯅꯦ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯍꯟꯅ ꯁꯩꯊꯥꯔꯝꯕꯗꯨꯗ ꯑꯩꯅ ꯃꯇꯝꯗꯨꯒꯤ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗ ꯍꯥꯏꯗꯅ ꯕꯣꯔꯗ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯦꯂꯦꯟꯗꯔꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯐꯣꯡꯁꯤ ꯀꯦꯂꯦꯟꯗꯔꯁꯤ ꯀꯅꯥꯒꯨꯝꯕꯅ ꯅꯣꯡꯃ ꯄꯥꯜꯂꯤ ꯀꯅꯥꯒꯨꯝꯕ ꯅꯤꯅꯤ ꯄꯥꯜꯂꯤ ꯀꯅꯥꯒꯨꯝꯕꯅ ꯊꯥꯁꯤꯒ ꯅꯣꯡ ꯄꯥꯜꯂꯤꯒ ꯀꯥꯏꯅ ꯁꯨꯝ ꯌꯦꯟꯅꯗꯅ ꯂꯩꯕ ꯊꯥꯒꯤ ꯊꯕꯥꯟꯗ ꯑꯩꯗꯤ ꯈꯥꯔꯝꯂꯦꯟꯒꯤ ꯂꯩꯄꯥꯛ ꯑꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯄꯥꯏꯍꯧꯕꯅꯤꯅ ꯁꯣꯔꯥꯔꯦꯡꯒꯤ ꯃꯄꯥꯔꯤ ꯑꯍꯟꯁꯤꯅ ꯈꯥꯔꯝꯂꯦꯟꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯗꯅ ꯂꯩꯍꯧꯕꯁꯤ ꯑꯗꯨꯝ ꯍꯦꯛ ꯂꯩꯕꯗꯒꯤꯅ ꯍꯌꯦꯡ ꯂꯣꯏꯕ ꯐꯥꯎꯕ ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯐꯥꯎ ꯑꯗꯨꯝ ꯑꯣꯏꯗꯣꯔꯤꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯒꯤ ꯊꯥꯒꯤ ꯊꯕꯥꯟꯗ ꯇꯧꯕ ꯊꯧꯔꯝ ꯍꯥꯏꯕꯁꯤꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯇ ꯇꯧꯕ ꯊꯧꯔꯝ ꯑꯁꯤꯅ ꯁꯅꯥꯃꯍꯤꯒꯤ ꯃꯌꯥꯝꯕ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯄꯣꯠ ꯑꯁꯦ ꯃꯁꯤ ꯑꯃꯅ ꯊꯋꯥꯏꯅꯤ ꯑꯃꯅ ꯂꯧꯁꯤꯡꯅꯤ ꯊꯋꯥꯏꯒ ꯂꯧꯁꯤꯡꯒꯁꯦ ꯃꯁꯥ ꯑꯃꯠꯇꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯅꯕ ꯌꯥꯗꯕꯒꯤ ꯏꯆꯦꯜꯁꯤ ꯐꯪꯉꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯍꯜꯁꯤꯡꯒꯤ ꯅꯥꯛꯇ ꯆꯪꯗꯅ ꯑꯍꯜꯁꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯃꯨ ꯑꯍꯜꯁꯤꯡꯅ ꯂꯥꯏꯔꯤꯛ ꯏꯊꯣꯛꯑꯒ ꯊꯝꯕꯤꯔꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯒꯦꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯖꯕꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯇꯥꯖꯍꯧꯕꯗꯣ ꯑꯩꯈꯣꯏ ꯄꯥꯎꯗꯝꯖꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯁꯤꯡ ꯇꯦꯞ ꯆꯞꯇꯅ ꯂꯧꯈꯠꯄ ꯍꯥꯏꯗꯤ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯍꯥꯏꯗꯤ ꯄꯨꯌꯥꯁꯦ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤna ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯩꯍꯧꯔꯤꯕ ꯀꯣꯛꯊꯥꯡ ꯌꯩꯅ ꯂꯥꯛꯏꯕ ꯄꯨꯊꯥꯡ ꯈꯨꯗꯤꯡꯒꯤ ꯂꯩꯔꯒ ꯁꯥꯒꯩꯒꯤ ꯄꯤꯕꯥꯗ ꯁꯤꯟꯅꯔꯝꯃꯤꯕ ꯄꯣꯠꯀꯤ ꯊꯧꯔꯝꯁꯦ ꯃꯁꯤ ꯑꯇꯪ ꯑꯀꯥꯡ ꯂꯩꯇꯅ ꯃꯁꯤ ꯀꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗꯒꯤ ꯃꯤꯇꯩ ꯀꯟꯕ ꯉꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯍꯥꯛꯅ ꯃꯥꯂꯦꯝ ꯃꯤꯇꯩ ꯄꯨꯝꯅꯃꯛꯇ ꯂꯥꯎꯖꯔꯤ ꯃꯤꯇꯩ ꯑꯔꯤꯕꯒꯤ ꯁꯥꯒꯩ ꯄꯤꯕꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯦꯟ ꯃꯥꯂꯦꯝ ꯃꯤꯇꯩ ꯄꯨꯝꯅꯃꯛꯀꯤꯅꯤ
ꯀꯅꯥꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯀꯅꯥꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯃꯁꯤꯕꯨ ꯃꯤꯇꯥꯕꯤꯒꯅꯨ ꯃꯁꯤꯕꯨ ꯃꯨꯊꯠꯈꯤꯕ ꯃꯥꯡꯍꯟꯈꯤꯕ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯗꯒꯤ ꯃꯤꯇꯩ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯨꯊꯠꯂꯁꯤꯔꯥ